ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯃꯇꯝꯗ ꯃꯗꯨꯗꯒꯤ ꯄꯣꯊꯥꯅꯕ ꯂꯝꯕꯤ ꯊꯤꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯊꯦꯡꯅꯒꯗꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯑꯗꯨꯒ ꯀ꯭ꯔꯣꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯔꯕ ꯁ꯭ꯇ꯭ꯔꯦꯁꯅ ꯍꯛꯆꯥꯡꯒꯤ ꯐꯤꯖꯤꯀꯦꯜ ꯑꯃꯗꯤ ꯏꯃꯣꯁꯅꯦꯜ ꯍꯦꯜꯊ ꯑꯅꯤꯃꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯁꯣꯛꯍꯟꯕ ꯌꯥꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤꯅ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥ ꯑꯃꯁꯨꯡ ꯗꯤꯄ꯭ꯔꯦꯁꯟꯒꯨꯝꯕ ꯂꯥꯏꯅꯥ ꯀꯌꯥ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯔꯤꯁꯛ ꯍꯦꯟꯒꯠꯍꯜꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯑꯀꯛꯅꯕ ꯆꯤꯟꯖꯥꯛ ꯈꯔꯗ ꯁ꯭ꯇ꯭ꯔꯦꯁ ꯐꯍꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯎꯏ ꯍꯥꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯕ ꯁ꯭ꯇ꯭ꯔꯦꯁ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯤꯟꯖꯥꯛ ꯈꯔ ꯄꯟꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯂꯩꯕꯥꯛ ꯃꯪꯒ꯭ꯔꯥ꯫ ꯂꯩꯕꯥꯛ ꯃꯪꯒ꯭ꯔꯥꯒꯨꯝꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯀꯤ ꯁꯣꯔꯁ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯆꯥꯕꯅ ꯁ꯭ꯇ꯭ꯔꯦꯁ ꯍꯣꯔꯃꯣꯟ ꯀꯣꯔꯇꯤꯁꯣꯜꯒꯤ ꯂꯦꯚꯦꯜ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ꯫ ꯀꯣꯔꯇꯤꯁꯣꯜ ꯂꯦꯚꯦꯜ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯔꯤꯒꯨꯂꯦꯠ ꯇꯧꯔꯒꯁꯨ ꯀ꯭ꯔꯣꯅꯤꯛ ꯁ꯭ꯇ꯭ꯔꯦꯁꯅ ꯀꯣꯔꯇꯤꯁꯣꯜ ꯗꯤꯁꯐꯪꯁꯟ ꯇꯧꯍꯟꯕ ꯉꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯟꯐ꯭ꯂꯦꯃꯦꯁꯟ, ꯆꯤꯛꯄ ꯅꯥꯕ ꯑꯃꯗꯤ ꯑꯇꯩ ꯄꯥꯝꯗꯕ ꯏꯐꯦꯛ ꯀꯌꯥ ꯂꯥꯛꯍꯟꯕ ꯌꯥꯏ꯫ ꯂꯩꯕꯥꯛ ꯃꯪꯒ꯭ꯔꯥ ꯑꯁꯤ ꯑꯐꯕ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯀꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯆꯤꯟꯖꯥꯛ ꯑꯃꯅꯤ꯫ ꯃꯁꯤꯗ ꯚꯤꯇꯥꯃꯤꯟ ꯁꯤ ꯑꯃꯗꯤ ꯄꯣꯇꯥꯁꯤꯌꯝꯅꯆꯤꯡꯕ ꯁ꯭ꯇ꯭ꯔꯦꯁ ꯔꯦꯁꯄꯣꯟꯁꯀꯤꯗꯃꯛ ꯃꯔꯨꯑꯣꯏꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ꯫ ꯑꯅꯤꯁꯨꯕꯗ ꯁꯥ ꯌꯦꯟꯒꯤ ꯑꯣꯔꯒꯥꯟ ꯃꯤꯠ꯫ ꯁꯟ ꯑꯃꯁꯨꯡ ꯌꯦꯟꯒꯨꯝꯕ ꯁꯥꯁꯤꯡꯒꯤ ꯍꯥꯔꯠ, ꯂꯤꯚꯔ ꯑꯃꯁꯨꯡ ꯀꯤꯗꯅꯤꯅꯆꯤꯡꯕ ꯑꯁꯤ ꯚꯤꯇꯥꯃꯤꯟ ꯕꯤ, ꯃꯔꯨꯑꯣꯏꯅ B12, B6, ꯔꯤꯕꯣꯐ꯭ꯂꯦꯚꯤꯟ ꯑꯃꯁꯨꯡ ꯐꯣꯂꯦꯠꯅꯆꯤꯡꯕ ꯁ꯭ꯇ꯭ꯔꯦꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯃꯊꯧ ꯇꯥꯕ ꯃꯆꯥꯛꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ꯫ ꯃꯨꯗ ꯔꯤꯒꯨꯂꯦꯠ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯗꯣꯄꯥꯃꯥꯏꯟ ꯑꯃꯁꯨꯡ ꯁꯦꯔꯥꯇꯣꯅꯤꯟꯅꯆꯤꯡꯕ ꯅ꯭ꯌꯨꯔꯣꯇ꯭ꯔꯥꯟꯁꯃꯤꯇꯔꯁꯤꯡ ꯄꯨꯊꯣꯛꯄꯗ ꯚꯤꯇꯥꯃꯤꯟ ꯕꯤ ꯃꯊꯧ ꯇꯥꯏ꯫ ꯚꯤꯇꯥꯃꯤꯟ ꯕꯤ ꯁꯞꯄ꯭ꯂꯤꯃꯦꯟꯠ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯁꯥꯒꯤ ꯑꯣꯔꯒꯥꯟ ꯍꯥꯏꯕꯗꯤ ꯀꯥꯂꯦꯖꯥꯒꯨꯝꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯆꯥꯕꯅ ꯁ꯭ꯇ꯭ꯔꯦꯁ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯌꯦꯔꯨꯝ꯫ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯀꯌꯥ ꯌꯥꯎꯕ ꯃꯔꯝꯅ ꯌꯦꯔꯨꯝ ꯑꯁꯤꯕꯨ ꯃꯍꯧꯁꯥꯒꯤ ꯃꯜꯇꯤꯚꯤꯇꯥꯃꯤꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯌꯦꯔꯨꯝꯗ ꯚꯤꯇꯥꯃꯤꯟꯁꯤꯡ, ꯃꯤꯅꯔꯦꯜꯁꯤꯡ, ꯑꯦꯃꯤꯅꯣ ꯑꯦꯁꯤꯗꯁꯤꯡ ꯑꯃꯗꯤ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯠꯅꯆꯤꯡꯕ ꯑꯐꯕ ꯁ꯭ꯇ꯭ꯔꯦꯁ ꯔꯦꯁꯄꯣꯟꯁꯀꯤꯗꯃꯛ ꯃꯊꯧ ꯇꯥꯕ ꯄꯣꯠꯆꯥꯛꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ꯫ ꯌꯦꯔꯨꯝꯗ ꯀꯣꯂꯤꯟ ꯀꯧꯕ ꯆꯤꯟꯖꯥꯛ ꯈꯔ ꯈꯛꯇꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟ ꯑꯃ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ꯫ ꯕ꯭ꯔꯦꯟ ꯍꯦꯜꯊꯇ ꯀꯣꯂꯤꯟꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯑꯃꯗꯤ ꯃꯁꯤꯅ ꯁ꯭ꯇ꯭ꯔꯦꯁꯇꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯦꯅꯤꯃꯦꯜ ꯁ꯭ꯇꯗꯤꯁꯤꯡꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯀꯣꯂꯤꯟ ꯁꯞꯄ꯭ꯂꯤꯃꯦꯟꯠꯅ ꯁ꯭ꯇ꯭ꯔꯦꯁ ꯔꯦꯁꯄꯣꯟꯁ ꯐꯒꯠꯍꯟꯕꯗ ꯑꯃꯗꯤ ꯃꯨꯗ ꯐꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯔꯤꯁꯨꯕꯗ ꯁꯦꯜꯐꯤꯁ꯫ ꯁꯦꯜꯐꯤꯁꯁꯤꯡ ꯑꯁꯤ ꯇꯣꯔꯤꯟꯒꯨꯝꯕ ꯑꯦꯃꯤꯅꯣ ꯑꯦꯁꯤꯗꯁꯤꯡ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯏ꯫ ꯃꯁꯤꯗ ꯃꯨꯗ ꯐꯒꯠꯍꯟꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯗꯣꯄꯥꯃꯥꯏꯟꯒꯨꯝꯕ ꯁ꯭ꯇ꯭ꯔꯦꯁ ꯔꯦꯁꯄꯣꯟꯁ ꯔꯦꯒꯨꯂꯦꯠ ꯇꯧꯕꯗ ꯇꯉꯥꯏꯐꯗꯅ ꯆꯪꯕ ꯅ꯭ꯌꯨꯔꯣꯇ꯭ꯔꯥꯟꯁꯃꯤꯇꯔꯁꯤꯡ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯇꯣꯔꯤꯟ ꯑꯃꯗꯤ ꯑꯇꯩ ꯑꯦꯃꯤꯅꯣ ꯑꯦꯁꯤꯗꯁꯤꯡ ꯃꯊꯧ ꯇꯥꯏ꯫ ꯇꯣꯔꯤꯟꯗ ꯑꯦꯟꯇꯤ ꯗꯤꯄ꯭ꯔꯦꯁꯟ ꯏꯐꯦꯛ ꯌꯥꯎꯏ ꯍꯥꯏꯅ ꯁ꯭ꯇꯗꯤꯁꯤꯡꯅ ꯎꯠꯂꯤ꯫ ꯁꯦꯜꯐꯤꯁꯁꯤꯡ ꯑꯁꯤ ꯚꯤꯇꯥꯃꯤꯟ B12, ꯖꯤꯡꯛ, ꯀꯣꯄꯔ, ꯃꯦꯡꯒꯥꯅꯤꯖ ꯑꯃꯗꯤ ꯁꯦꯂꯦꯅꯤꯌꯝꯅꯆꯤꯡꯕ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯨꯗ ꯐꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯄꯣꯠꯂꯝ ꯉꯥꯛꯇꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯐꯦꯇꯤ ꯐꯤꯁ꯫ ꯃꯦꯀꯔꯦꯜ, ꯁꯥꯜꯃꯣꯟ ꯑꯃꯗꯤ ꯁꯔꯗꯤꯟꯅꯆꯤꯡꯕ ꯐꯦꯇꯤ ꯐꯤꯁꯁꯤꯡꯗ ꯁ꯭ꯇ꯭ꯔꯦꯁ ꯂꯦꯚꯦꯜ ꯍꯟꯊꯍꯟꯕ ꯑꯃꯁꯨꯡ ꯃꯨꯗ ꯐꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯚꯤꯇꯥꯃꯤꯟ ꯗꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯇꯔꯨꯛꯁꯨꯕꯗ ꯆꯅꯝ꯫ ꯆꯅꯝꯗ ꯒ꯭ꯂꯨꯇꯥꯊꯤꯑꯣꯟꯒꯤ ꯂꯦꯚꯦꯜ ꯍꯦꯟꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯁꯜꯐꯔ ꯀꯝꯄꯥꯎꯟꯠꯁꯤꯡ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯏ꯫ ꯒ꯭ꯂꯨꯇꯥꯊꯤꯑꯣꯟ ꯍꯥꯏꯔꯤꯕ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯠ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯁ꯭ꯇ꯭ꯔꯦꯁꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯛꯆꯥꯡꯒꯤ ꯐꯥꯔꯁꯠ ꯂꯥꯏꯟ ꯑꯣꯐ ꯗꯤꯐꯦꯟꯁꯀꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯇꯔꯦꯠꯁꯨꯕꯗ ꯅꯨꯃꯤꯠꯂꯩ ꯃꯔꯨ꯫ ꯅꯨꯃꯤꯠꯂꯩ ꯃꯔꯨꯗ ꯚꯤꯇꯥꯃꯤꯟ ꯏ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ꯫ ꯍꯥꯏꯔꯤꯕ ꯐꯦꯠ ꯁꯣꯂꯨꯕꯜ ꯚꯤꯇꯥꯃꯤꯟ ꯑꯁꯤꯅ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯃꯊꯧ ꯇꯧꯏ ꯑꯃꯗꯤ ꯃꯁꯤ ꯃꯦꯟꯇꯜ ꯍꯦꯜꯊꯀꯤꯗꯃꯛ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝ ꯑꯃꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯨꯃꯤꯠꯂꯩ ꯃꯔꯨꯗ ꯃꯦꯒꯅꯦꯁꯤꯌꯝ, ꯃꯦꯡꯒꯥꯅꯤꯖ, ꯁꯦꯂꯦꯅꯤꯌꯝ, ꯖꯤꯡꯛ, ꯚꯤꯇꯥꯃꯤꯟ B6 ꯑꯃꯗꯤ ꯀꯣꯄꯔꯅꯆꯤꯡꯕ ꯁ꯭ꯇ꯭ꯔꯦꯁ ꯍꯟꯊꯍꯟꯕ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠꯁꯤꯡꯁꯨ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯏ꯫ ꯅꯤꯄꯥꯟꯁꯨꯕꯗ ꯕ꯭ꯔꯣꯀꯣꯂꯤ꯫ ꯕ꯭ꯔꯣꯀꯣꯂꯤꯒꯨꯝꯕ ꯀꯣꯕꯤꯒꯤ ꯃꯈꯜꯁꯤꯡ ꯑꯁꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯥꯛ ꯀꯌꯥ ꯌꯥꯎꯕꯒꯤꯗꯃꯛ ꯈꯪꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯅꯥ ꯃꯁꯤꯡ ꯃꯈꯜ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯗꯥꯏꯠ ꯆꯥꯕꯅ ꯀꯦꯟꯁꯔ, ꯊꯃꯣꯏꯒꯤ ꯂꯥꯏꯅꯥ ꯑꯃꯁꯨꯡ ꯗꯤꯄ꯭ꯔꯦꯁꯟꯅꯆꯤꯡꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯍꯟꯊꯍꯜꯂꯤ꯫ ꯃꯥꯄꯟꯁꯨꯕꯗ ꯍꯋꯥꯏ ꯆꯅꯥ꯫ ꯍꯋꯥꯏ ꯆꯅꯥ ꯑꯁꯤ ꯃꯦꯒꯅꯦꯁꯤꯌꯝ, ꯄꯣꯇꯥꯁꯤꯌꯝ, ꯚꯤꯇꯥꯃꯤꯟ B, ꯖꯤꯡꯛ, ꯁꯦꯂꯦꯅꯤꯌꯝ, ꯃꯦꯡꯒꯥꯅꯤꯖ ꯑꯃꯗꯤ ꯀꯣꯄꯔꯅꯆꯤꯡꯕ ꯁ꯭ꯇ꯭ꯔꯦꯁ ꯍꯟꯊꯍꯟꯕ ꯚꯤꯇꯥꯃꯤꯟ ꯑꯃꯗꯤ ꯃꯤꯅꯔꯦꯜꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯏ꯫ ꯆꯥꯕꯗꯁꯨ ꯌꯥꯝꯅ ꯍꯥꯎꯕ ꯍꯋꯥꯏ ꯑꯁꯤ L-ꯇ꯭ꯔꯤꯞꯇꯣꯐꯥꯟꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ꯫ ꯇ꯭ꯔꯤꯞꯇꯣꯐꯥꯟ ꯑꯁꯤ ꯃꯨꯗ ꯔꯦꯒꯨꯂꯦꯇꯤꯡ ꯅ꯭ꯌꯨꯔꯣꯇ꯭ꯔꯥꯟꯁꯃꯤꯇꯔꯁꯤꯡ ꯄꯨꯊꯣꯛꯄꯗ ꯃꯊꯧ ꯇꯥꯏ꯫ ꯇꯔꯥꯁꯨꯕꯗ ꯕ꯭ꯂꯨꯕꯦꯔꯤ꯫ ꯕ꯭ꯂꯨꯕꯦꯔꯤꯅ ꯃꯨꯗ ꯐꯒꯠꯍꯟꯕ ꯌꯥꯎꯅ ꯍꯛꯁꯦꯜꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯥꯟꯅꯕ ꯀꯌꯥꯃꯔꯨꯝ ꯄꯤꯕ ꯉꯝꯃꯤ꯫ ꯕ꯭ꯂꯨꯕꯦꯔꯤ ꯑꯁꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯦꯟꯇꯤ ꯏꯟꯐ꯭ꯂꯦꯃꯦꯇꯔꯤ ꯑꯃꯗꯤ ꯅ꯭ꯌꯨꯔꯣꯄ꯭ꯔꯣꯇꯦꯛꯇꯤꯚ ꯏꯐꯦꯛꯁꯤꯡ ꯂꯩꯕ ꯐ꯭ꯂꯦꯚꯣꯅꯣꯏꯗ ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯠꯁꯤꯡ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯏ꯫ ꯃꯁꯤꯅ ꯁ꯭ꯇ꯭ꯔꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯍꯟꯊꯍꯟꯕ ꯌꯥꯏ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯁꯦꯂꯨꯂꯔ ꯗꯦꯃꯦꯖꯁꯤꯡꯗꯁꯨ ꯉꯥꯛꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯍꯥꯏꯔꯤ꯫